Heirok Mandal ki Executive Member Oiramba Thoubal District ki Thokchom Awang Leikaidagi KHANGEMBAM CHANDRABAL SINGH MASAGI ANABA AMADAGI TANG Kungatareta LEIKHIDABADA Bjp Heirok Mandal na AWABA PHONGDORAKLI Maha BJP Thokchom Polling Committee ki Secretary oina lisingani gatarataragi lisingani kungataruk fawbo oirambada natana ing lisingamaga chamapanga maudraga mathoidagi lisingamaga chamapan maudra humdoi fawba PYDA Thokchom ki Secretary oiramki loinana Thokchom Awang Thoubal Loki General Secretary oina lisingani kunga humdoidagi lisingani kungataruk fawbo oiramki lisingani dagi lisingani kungataruk fawbada Thoubal District ki school kayadasu ojaki sinfamda leiramba mahakna LEIKHIDABADA BJP Heirok Mandal na Kendra Sigi MLA Dr. Thokchom Radisham yauna minute ani 2 minute leptuna LEIKHIDABAGI Thawain Mirel na ingna jikna leirunaba thawni jakhi amadi imung manungi awabadasu saruk yakhi